ꯃꯁꯤ ꯀꯟꯚꯦꯅꯔꯅ ꯃꯁꯤꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯖꯥ ꯑꯁꯤꯃꯛꯇꯗ ꯆꯤꯡꯄꯨꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯍꯣꯏ ꯇꯧꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯄꯨꯝꯅꯃꯛꯅ ꯌꯦꯛꯅꯕ ꯅꯠꯇꯦ ꯑꯔꯥꯝꯕꯥꯏꯅ ꯁꯤꯖꯤꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯎ ꯆꯨꯝꯕꯒꯤ ꯌꯥꯝꯅ ꯊꯧꯗꯥꯡ ꯌꯥꯝ ꯀꯟꯅ ꯊꯧꯗꯥꯡ ꯆꯥꯎꯅ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕ꯭ꯔꯤꯖꯟꯗ ꯁꯤ ꯂꯩꯔꯦ ꯗꯕꯤ ꯑꯝꯇ ꯁꯣꯝꯗ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯗꯥꯏ ꯁꯤ ꯂꯩꯔꯦ ꯐꯖꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯆꯤ ꯆꯥꯕ ꯌꯣꯟꯅ ꯀꯣꯏꯁꯤ ꯐꯖꯔꯦ ꯌꯦꯡꯉꯣ ꯁꯦꯝꯗꯕ ꯃꯇꯝꯗ ꯁꯦꯝꯍꯧꯗꯕ ꯃꯇꯝ ꯊꯥꯔꯒ ꯅꯨꯃꯤꯠ ꯊꯥ ꯌꯦꯡ ꯂꯩꯕ ꯑꯉꯥꯡꯅꯦ ꯃꯊꯪ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯧ ꯔꯃꯦꯁ ꯂꯩꯔꯦ ꯐꯤꯒꯔ ꯐꯖꯕꯗ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯩ ꯇꯧꯅꯤ ꯍꯥꯏꯔꯤꯁꯦ ꯎꯗ ꯀꯣꯏ ꯁꯛꯇꯝ ꯌꯦꯡꯉꯣ ꯁꯤꯗ ꯄꯣꯁ ꯇꯥꯕ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯥꯡ ꯃꯌꯥꯝ ꯂꯩꯔꯦ ꯄꯣꯁ ꯇꯥꯕ ꯖꯁꯃꯤꯟꯅ ꯂꯤꯠ ꯇꯧꯔꯣ ꯖꯁꯃꯤꯟ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯊꯥꯎꯕ ꯁꯤꯗ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯈꯥꯕꯝ ꯂꯥꯛꯄ ꯄꯥꯃꯨꯡꯁꯤ ꯂꯩꯔꯦ ꯄꯥꯃꯨꯡ ꯃꯌꯥꯝꯗ ꯁꯤꯎꯁꯤ ꯑꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯌꯥꯎꯗꯣꯏꯅꯤ ꯁꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕꯅꯤꯀꯣ ꯈꯥꯕꯝ ꯂꯥꯛꯄꯅꯤꯀꯣ ꯄꯥꯃꯨꯡ ꯃꯥꯅꯤ ꯄꯥꯃꯨꯡ ꯃꯤꯡ ꯀꯩꯀꯩ ꯂꯩꯐꯝꯗ ꯍꯥꯏꯕꯤꯌꯨ ꯌꯥꯏꯐꯔꯦ ꯄꯥꯃꯨꯡ ꯁꯤꯗꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯩꯔꯦ ꯖꯁꯃꯤꯟ most beautiful woman ꯖꯦꯂꯤꯟ ꯅꯪ ꯐꯖꯕ ꯇꯧꯕ꯭ꯔꯥ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯤ ꯂꯩ ꯕꯦꯛꯒ꯭ꯔꯥꯎꯟ ꯇꯥꯏꯁꯦ ꯁꯤꯒ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯒ ꯅꯪꯒꯤ ꯐꯖꯕ ꯇꯧꯕ꯭ꯔꯥ ꯃꯀꯥꯊꯤ ꯂꯥꯛꯑꯝꯃꯦꯍꯦ ꯂꯣꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯣꯅꯤ ꯋꯥ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯆꯩꯅꯥꯎꯁꯤꯡ ꯂꯥꯛꯄ ꯍꯧꯔꯦ ꯄꯣꯠ ꯆꯩ ꯄꯨꯔ ꯂꯥꯛꯑꯦ ꯑꯊꯦꯟꯕ ꯄꯨꯔ ꯂꯥꯛꯑꯦ ꯄꯣꯠ ꯆꯩ ꯄꯨꯔꯒ ꯏꯈ꯭ꯔꯨꯜꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯁꯤꯡꯁꯤ ꯄꯥꯕꯨꯡ ꯂꯦꯡꯁꯤꯟꯕꯤꯔꯣ ꯄꯥꯕꯨꯡ ꯀꯩ ꯈꯨꯜꯒꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯍꯥ ꯈꯨꯠ ꯈꯔ ꯂꯥꯏꯀꯨꯠ ꯈꯔꯥꯝꯒꯤ ꯑꯣꯀꯦ ꯂꯥꯏꯀꯨꯠ ꯈꯔꯥꯝꯒꯤ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯂꯥꯛꯄꯤꯔꯦ ꯆꯪꯁꯟꯕꯤꯔꯣ ꯂꯦꯡꯁꯟꯕꯤꯔꯣ ꯀꯩ ꯈꯨꯜꯒꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯀꯩ ꯈꯨꯜꯒꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯤ ꯇꯥꯡꯈꯨꯜꯅꯒ ꯑꯧꯅꯂꯣꯡ ꯑꯣꯀꯦ ꯂꯦꯡꯁꯟꯕꯤꯌꯣ ꯑꯩꯈꯣꯏ ꯏꯆꯜ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯛ ꯂꯩꯔꯦ ꯁꯤꯗ ꯄꯔꯦꯡ ꯁꯥꯟꯅ ꯃꯊꯪ ꯂꯦꯞꯊ ꯂꯩꯔꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯀꯩ ꯇꯧꯔꯒ ꯃꯦꯀ꯭ꯔꯨꯞꯀ ꯇꯧꯔꯒ ꯑꯣꯛꯊ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ हाम्रो लाइफ ने सोमना मसक फजबा सेस कातने औथरैसे हे जस्मिन लेरे मथंग लेरे मिंग खंग बजाय खंगदब जाय सक फजबा चंग कातने औथरैसे सैदा oh khойbu kamu itu ne bosya oh khойbu kamu ni hai mathang lai je Chị khơi buông à tani ko khơi bùi xin nào xin yai phơi ở đây yai phơi gì yai phơi gì ở đây hôm nay điểm tăng pun dia đam ni ko chắc chắn làm đại đó chắc chắn làm đại đam tăng pun dia đam vậy ba ở đây chắc chắn không được ai bảo mà cao phong làm gì là thôi chứ làm đại đó मैम हाइरिंग मेरा हौक चुंग बखोई याव बला खिबो खोई खोई चिंगी चिनाव सिंग मैम लाइरे सेदा खोई निंथौ नसि ओक्तनि को द निंथौ को नंगी फमनाइबा मैम ngатनि सिमांग द परेंग सालिंग से फमी से अदो मैम खोई खुद खुद लाक पे चिनाव सिंग मैम मांग फम लाइरे सोमद नुपी साइड नुपा जो फम यावरे सोमद नुपा साइड मैम लाइरे स्वाना मथंग मथंग परेंग साना फम लाइरे सिनि जि ए कंडीशन लेंबी लखिबा रिलेशनशिप अदुबु रिलेशनशिप सोम खदा लेरे निंथौ से लेरे अदुगा सोम खदा होय पोस्ट आवो जाम लेरे लेदा अदो मा कई लाको पॉइंट तौनो द मैम खमिनस कई लमदे बिदनो उखुल दगे ओके नसि लाफि पॉइंट तयो इस्लाम निंगी बिगो जागे खंदुंग दगे ओके मिंगो बिगो जागे ह्यूमन ओके लोइदना याय फरे जा मखा सथन जरपो YouTube video ओइदा इकाई फरे जरिबा
ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯐꯝꯃꯤꯁꯤꯡꯁꯦ ꯚꯤꯂꯦꯖꯁꯤꯡ ꯐꯝꯃꯦ ꯀꯦ ꯑꯗꯒꯤ ꯌꯥꯏꯃ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯑꯔꯥꯝꯕꯥꯏꯒꯤ ꯏꯌꯥꯝꯕ ꯀꯣꯔꯣꯉꯥꯟꯕꯁꯨ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯊꯪ ꯁꯨꯃꯥꯏꯅ ꯏ ꯀꯥꯡꯕꯨꯅ ꯐꯝꯕ ꯂꯩꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯄꯣꯠ ꯃꯊꯪ ꯂꯥꯟꯕꯤꯒꯅꯤ ꯐꯝꯃꯩ ꯅꯤꯉꯣꯜ ꯏꯁꯩ ꯍꯥꯏꯖꯕꯗꯣ ꯑꯍꯨꯝꯁꯨꯕ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯑꯁꯤꯅ ꯀꯁꯇꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯔꯝꯕꯁꯨ ꯑꯣꯏꯕꯤꯔꯤꯕ ꯃꯐꯝꯗ ꯂꯥꯟꯕꯤꯅꯕ ꯅꯣꯡꯗꯣꯛꯆꯔꯤ ꯍꯣꯏ ꯂꯦꯡꯐꯤ ꯑꯃꯃꯝꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯃꯌꯥꯝꯁꯤꯅ ꯑꯉꯣꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄꯣꯠ ꯂꯥꯟꯅꯩꯁꯤꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯍꯥꯟꯕꯒꯤ ꯏꯅꯤꯡꯊꯧꯗ ꯂꯥꯟꯕꯤꯔꯒ ꯑꯅꯤꯁꯨꯕꯒꯤꯗꯣ ꯑꯔꯥꯝ 와 ꯊꯥꯡꯀꯠꯂꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯀꯤ ꯀꯟꯚꯦꯅꯔꯅ ꯑꯁꯤꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯖꯥ ꯑꯁꯤꯃꯛꯇꯗ ꯆꯤꯡꯕꯨꯔꯣꯏ ꯆꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯔꯤꯡ ꯐꯣꯛꯁꯣꯡ ꯌꯨꯝ ꯆꯪꯕꯒꯤ ꯏꯁꯩ ꯋꯥꯔꯤꯗ ꯂꯩꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯊꯣꯛꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯑꯆꯨꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯁꯤꯗ इकाई खुंदजरिबा के याइमा मरिंग प्रेसिडेंट मरिंग उपारो असेंबली की इकाई खुंदजरिबा ओजाना असिगी थौरम मसिगा मरि लेनबा वाफम खरदन थंबिरनबा नोलुचबगा लोइना कोक्सिनजरी लेक्सिन बिलस ꯃꯇꯥꯏ ꯁꯥꯟꯅꯖꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯇꯦꯛꯅ ꯊꯝꯖꯔꯝꯂꯦ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 17ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯐꯨꯅꯥꯟꯒꯤ ꯊꯧꯇꯦꯜ ꯍꯩꯕ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯅꯤ ꯐꯨꯅꯥꯟꯒꯤ ꯊꯧꯇꯦꯜ ꯍꯩꯕ ꯍꯥꯏꯕ ꯈꯨꯕꯝ ꯑꯁꯦ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯩ ꯏꯁꯥꯃꯛꯄꯨꯗꯤ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯍꯧꯕꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩ ꯐꯨꯅꯥꯟ ꯅꯤꯡꯊꯧ ꯈꯨꯔꯨꯝꯗ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛ ꯑꯣꯏꯔꯕꯁꯨ ꯐꯨꯅꯥꯟ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯁꯤꯒꯤ ꯈꯨꯕꯝꯁꯤꯗ ꯁꯥꯈꯤ ꯄꯤꯕꯁꯦ ꯆꯍꯤ ꯑꯃꯈꯛꯇꯗ ꯂꯥꯏ ꯑꯃꯈꯛꯇꯪ ꯈꯨꯔꯨꯝꯃꯦ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗ ꯃꯥꯅ ꯄꯤꯕꯤꯕ ꯁꯈꯤꯅꯥꯁꯦ ꯀꯨꯝꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯏꯆꯥꯎ 2ꯔꯛ ꯂꯥꯛꯀꯅꯤ 3ꯔꯛ ꯂꯥꯛꯀꯅꯤ 4ꯔꯛ ꯂꯥꯛꯀꯅꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯅ ꯍꯥꯟꯅ ꯄꯥꯊꯣꯛꯀꯅꯤ ꯊꯧꯕꯥꯜꯅ ꯄꯥꯊꯣꯛꯀꯅꯤ ꯏꯔꯤꯜ ꯇꯨꯔꯦꯟꯅ ꯍꯥꯟꯅ ꯄꯥꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯐꯖꯅ ꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯍꯧꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯨꯡꯗꯁꯨ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯗꯕ ꯋꯥꯔꯤꯗꯤ ꯑꯩꯅ ꯑꯇꯩ ꯍꯥꯏꯗ꯭ꯔꯕꯁꯨ ꯇꯥꯡ 10ꯗ ꯃꯩꯇꯩ ꯑꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕ
sukau kau itu ba aduh kayak ekoi hujik madam naso ekoi ke madam masih so kau tu ba tung naso sukau kau itu ba wali ada itu madu ni kau aduh nak aduh kini kau nak aduh kini hai wali itu kerja dalam so madu apa point dia hujik aina hai ba tang kunna mayam bani tambah kali bersina manau ni pani hai ba tu dia ekoi kat na dana tinggal lagi ijai supau koi ini hal apa supau kau dapat wali itu kau kali sebelum habis bayar Malaysia hasil ini maktada mang jen beri berkini untuk kerjani dengan aku yang untuk besok aku nak kerjani dengan cindi lagi ba Pajang kulapusin ikapsin amam to namin panjara gisu kunni ko na kurumjali CSLsin engge ni ba kuna mag ko na kurumjali da ay busu mafam asida ay busu yahan biba pagsan asida ko isin tamgi sanglaban si mari asida ay busu yahan biba sida magtay ko na kurumjali ngayon na nasi ay hindi asai digi pagicing lipazing kelakusin ang laman sina merong sung bagi balik camba matang dilairang ba marising oirang besin tawang besin ano mag tambigre ay yam sang na madugi matang dahil na punggong tosalsu yarani kanjay ayo ba hausik dahil ba situation dahil ba sige o ibang matang dahil tayo kumakitang pagkuk sabi masida sungiran nabiho nahani ka na ngapi na bahay jadi musik dahil ba yung masida laiba sige mapu haibado singta masila iba yalawmi haibado mapu haibado o ibado na ni kasi ako sida pamisa mapu natag na ni kasi yaw disi kasi mamiyalo kambiyo mapu hai betul, orang ini masih panis. Nilai vaksi mapu si, macam kita gini nanti, anggun kita gini nanti, marin kita gini nanti, cothi gini nanti. Puna mak lagi yellow mi puna makse, yellow mi puna maki. Tinggal ibu tu suara ramai tinggal bisa macam kita gini nanti. Sini am kambiyo, benar dah housing dari iba. Chapter am tu esu, nanti raga syllabus pasal tu esu happy napa. Bagi pilih state government sih nanti dari hajarin, musik lagi ba film masih dah, aku yang ramai na, nanti macam mana makna, nasi hoy, tahun ni belah nasi dah kuki pun nama aku yang nak benate, ramai na suyang nade, aku yang panjang bedi, NRC tahu itu na mamang tu laki ba ari ba, ay nusi lepas kuki marup mayam lagi, marup mayam tu ki ari ba. NRC to within a BSL Oliva, or 1951 and a Kanaguna, so high, 1961 or so state government, Yariba, ILP is Oliva, 61 Zilla, BSL, NRC is a Mamutana to Viraga. A quite amato in the Sitana, like Minabado, I don't know Panjay, by the side again. Loina Maketa, a queer, they have an day. Lady Batida, Mapu, Ibanasi, Marin side again. NRC yang ini bahaya begitu hero oi, tangkun lagi hero oi, yellow mi di hero oi. Tapi ini ada NRC ki dia yellow mi di, NRC ki di yellow mi nete. Anu hoi, lak rabani itu bu, mufam matam cana mau isu, kau miu ibu anteni, yang agak mufam cana lagi pamjai, dia agak menasu, nanti state government na, hai Rusia tu beda pantu biduna, macam tanah. Magi hai betul si channel lagi betul, orang senu loina na, nasi di kudung sahab si lobser aga, singtam, amadi kampak lagi ba, puna maki, si channel na honor lagi ba, asida ramai susah yang hampir beda makta, puna maki kau nak program jadi, yai pere. Okay, ma'am, ako yung ning tukun ng naging ma'am reception program, at masam sa yaman itong tole ko, at si kumbala bakta lay ako ma'am. Dinner macam apa minat saya dah. Apa macam lagi minat je. Betul ni macam kan apa kau yang malam yang mulai deh saya dah.
ꯑꯗꯒꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯇꯥꯔꯣꯕꯤ ꯂꯩꯔꯦ ꯖꯣꯟꯁꯟ ꯑꯐꯥꯎꯕ ꯉꯥꯛꯇꯅꯤꯀꯣ ꯁꯦ ꯍꯦꯛ ꯎꯕꯗ ꯈꯪꯉꯛꯑꯦ ꯇꯥꯔꯣꯕꯤꯁꯦ ꯍꯦꯛ ꯎꯕꯗ ꯁꯛ ꯈꯪꯉꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯩ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯊꯣꯏꯊꯣꯏꯕ ꯂꯩꯔꯦ ꯍꯥꯔꯠ ꯄꯥꯔꯇꯤꯒ ꯂꯣꯏꯅꯅ ꯑꯥꯗ ꯀꯩ ꯊꯣꯏꯊꯣꯏꯕ